Mamangayda Tawiramba contribution Tabak Thorong Kaya Duga Mari Lenana Hauziki Oiba generation Asida Kari relevant Oiba Labaya Waki Ozagi Oibo from Pundu Plus. Sajita Ahan Bakada Notice Windogi Biwarsing Kaikunaba Tamjari Aduga covering the Proclivity headlines Karangi Maru but Hogdo Haibatare Lamjanba the Lushing Purent Hijam Irapotki Samakun Mapalak Shumapokumont Pax and the Pangto Krekotazida Matanga Sita Pazaba Irapochi definitely Koiki Lushing Ba Sing Lushing Budo Amani I Wapam Sima Summe Aduga Kazik Akoida Yamna Luribsi Mahaksimi and Kara Tona in a Yingba and Kali Madudi Kalusing Basi Lakamatam the Mahaku observation Tauriba Mayam Singsida Akoin Irabotsi Karamba Makangi Lusing Wano Habasima Yamna the true identity of Irabotsi Koimasi Kangbasangi Mianga Karamarilina Maramdi Irabotsi Ma observation Tauriba Irabot Puning Libasi section Kulimang the Ningsing Habatareko. Akoi lady government ki mai ki king ang governor tiaw na akoi state holiday ko lamjan magi marfu ga manga raksu ba mapokumon warangani 1980 ki September 30 dagi hauraga ninga si phabuda ko state holiday law thoga la ije ko aduna state ki mai ki dagi ama akoi na lamjan masi akoi kanani ningsingli then mahagna silsada kana sileta laiba silsada linga communist party join tawkiba matam madai dagi hauraga amuk communist ki wakalon marxism leninism gi basis ta ko kogi emancipation of kasi humanitarian crisis again problems mayam si laki baduna hojik CPI ko CPM gi maiki dagi communist amoina irabor se dum kogi kan ningsingli ko then CSO Haibatare civil society organizations na su Irabotsi Kogi Lusing Purenoina Ningsingli Natra then Kariumba Kulai Paraga Lal Hori Bamaki de Gisu Lady Dinako Maki Sulamjan Irabot Pusu Adam Ningsingli Haibatare Aina Asing Balusingba Amani Haining Ibati Alamjanba Irabotsi Akogi Mayam Punsin Baya Yadi Adega Pun Mayam Pun Gadabani Pun Wai Gain High Talak Asida Pun Bayari Bazagazi, Lamjan Mazimati, Pun Bayai, Puru Kurimaki Nasu, Lamjan Babudi criticism PD, Gongasip over the con, Manipur Kundala, Taminariba, Puru Kuntarekunipan Kumapan con, see Lamjan Badi, criticism PD. Maramaduna Hariba, Marakasida, Asingba, Lusingba, Mani Habadu Machina Pramansu, Waiko, Aduga Amcu, Equina Kangini, Lamjan Bagi interpretations, Equina Lana, Karigumba, Lady Mayam Singer Sidagi, Afaba, human emancipation, Hibatare, Lady deprived Tauraba, Natraga, underprivileged Hingiba, Adugunova, colonized people, freedom, a perspective the Yanganda, Miyangi, Hariba, UN, right to self determination, Hariba, concept Somda, Laga, Miyangama, Yang Dragadi, Lamjan Bagi. Can you see a koi section Basangi, Maramdi, Lamjan Bagi, photo Mukta Ubuda, Tupi Upa, photo Yauri ko, Uptava, photo Yauri, Khadi Setpa, photo Ladina. Siki Yam Pazama Yam say a koi Masi Yangadabani Havanina, the Karim Kanda, Mahakitongan to one, Sagun Mayam, the Equini Yang Seko. Aduna, Aquina Yamna, Lamjan Basi, 1996 ki, Dida Mahapokra, Matunga Kidina Hamo, in Yamna Pazana, Laki Bagi, can hear Kuding Maktako, sound from the Laki Bagi, can Queen the lady, then 1913, Gimatam the Sileta, who you like them as a Kibagi, 15 book Tamambako, 1915 book Tamamaga, the Gimatunga Gidi, Mahana Social Work, the Karihena. Kagi walk to give a giwari lay com. Aduna Queen Harry Lamjan Masi, when he Yangamatamda Hiram Kudimokta, Mahana soaked the one Pamleram Dava, Aduga Mahana Solomon Pamsing a Sina, Asama Tambiram Manina, a Tungram Chatki, a Singba, Masakama, Aquina, a labor say, Yang Sangi, Aduna. Mahaki Masaksi Akoina Mahanikan Manipuri Hindu Mahasava ko 1936 34 gi swaida linkalakpa adagi Hindu lothoki bagi matang akoi kano leire ko kan tajida aduna even mahana thengnagi basi tasengna
kari hai batare manipur gi phurup khudung makse russia gi voluntary federalism gi concept se mahak yam thajagi bagi mami tai ko amdi russia na mikhail gorbachev ki matam da ki even leibak adu gi magi cr values da hingminaraga su autonomy da hingba even right to secede pau da pi ba ningtam jaragi haraga su ya ba tam chana ga tawduna khoi gi mikhail gorbachev ki matam da dum ta ki dana ko russia gi kano to suwana thajaraga british india gi manung da maning tamba sovereign kano ma khoi gi manipur ma laihi bi concept se taseng kano irabot ta laihi bani asigum laba wakhalon sing asi amna ningching khoi khangba tai maramuduna aikoina asagi manipuri phurup singda kudamana harabadai matamdugi mana brahma sabha gi akoida ningsingi dana matamda irabot achaw maran sigi ba matamdugi meti ningol lorok lai meti pangan musliman hai tare ko siga samin thakmini hai den brahma sabha na mangon sas ga tawra ga kota case tawgi bi wa thok lai ne ba even masa se meti kaino oija tar su community khuding ma khaidok pagi wakhalon lai masa phurup khuding makse manipur da lai russian federalism ha india gi manungda maning tama manipur ko maning tamba bharat british bharat amagi manungda maning tama manipur man lai bi concept mani adu ge same pose manipur da maning tama manipur gi manungda maning makha tamjaba koi gi kana phurup singi saktam ama lakpu duneba adu feasibility haibadi maning makha tamba haibasi gi art si amana ngasai gi bharat ki manung dri manipur si magi state ki thakta magi ton ton di entity oina lakpa gi ko federal structure da laigida bani adu manipur gi manung da federalism gi wakhal lerega su ngasai gi apikpa jaga amagi homin kamina ba magi laijari ba manung si di ngasai gi territorial separation natraga kana autonomy di budi yadre ko narani feasibility laita bani na adu culture की perspective the dharma की perspective ta ko religion की then तो perspective ta di phurup masa की identity nga alai jaga dong ni ha thaja bani ha ka kai lamjan ba irabo na leram se maram maduna ma ke salon si yami 1939 gi ani sunupi landa mahak na ko koi gi 40 gi matam dani 39 he matung gi thangi sahi dani mana wa ngang bada nupi landa nupi gi ho hori basing ase suri ga na mana aseng masak de ten na ho gi maram adu madi achum ma yam ngang bagi dagi tani mana jen daga thamdana khotana laigri ko seliat ki jen daga sahi kana mari ahum laigi ba den silchar da amuk kana manipur thokpa yaroi ga taruk sahi taruk manipur sangal lakhida bagi wari mayam ma laigre dagi loan gi matang da sahi isagi iron yek laijaraga maduna sakson ga dabani haibagi concept mayam laigre amanga seng mayam thengna bagi wafam laigre ko aduga yamna akoina nungai ribase mahakna masagi khadi set ki bagi amatang se masi yam nungai ba haiba tare koi gi manipur gi masagi mayum da laijaram ba phirol mayam mapandagi matam du da laira khola set ki ba pari khungau phijol mayam da loi puthoga yaskun lampak sina mai thara ngasi dagi di iram dong gi puthok ata sina ga da bani yong phi gi puthok sina ni khadi sina ga da bani harga mahakna koi phijol ga honga ga isagi economy gi yokhatna bagi ko sai marxism da har consume only what you can produce kaina haiba ko na sagi puthok to hana sin no kain da tham sigo mi basic mayam je laigre ko ta da aduna mahaki kano si loiba nairoi aduga ajida ngasigi kano sida ko tilo matam sida ai proposal amakhakti thamningi ko kaigino hai kanda koi lamjan basi nainaba matam da asai gi matam dugi ningthau susan maharaj gi mayam bungi masanupi ni lori ba khomdom chana ji ko hai di ningthau gi akan awun pot hai ba tare na dagi mai phamnai ba gi pham pai ba adu nungai na hingba yabadu irabo na madu tokthoga ma kanu leiba ki dam thabak tawri ba matamda asai gi konungi ko ningthau masana pi khomdon sana masamakna mapuroi ba irabot ki matung da lepaga ko ngasai gi phayak phaina lepki bu nungai ba kaya mayam thadu o lepki ba aduga matam da haugi ba miyam ga maga laimina ki ba aduga irabot na adum 1950 51 gi matam da ko ango chingsang ja tongbo da laigi da bagi matung kui kui da ma ju laigi da sai da ne thamningi di ngasai gi behind the irabot ki yam kanu sida ngasai gi yam nungai na laifam thokpa ngasai gi kanu se ma ki loine bi hai bitare ko khomdon sana hajinu pi amagi chap chap thodang laura kanda irabo na aseng lusing mama oi ki ba ngak lo pi ki ba se masim katang dinga si phawba akoi na matek sona ba natna akoi udri ko masim katang yam na phajaba detail documentation film
hai tare women empowerment gi masakta even irabot 1922 da mai te chanu ga na ta ga khoi gi samlang khomjin lo bi leidan debi la iduni aduna thangol du mya thang la thau hai bana singba ma gi adu akoi koi na yeng u bani ga na mali em si yeng kan manipur kan dong lege de siguma message ai samjal la bani ko yeng kan da hari ba message se aduna ma ki loina bi khomdon sanana nasai gi ma ki mai na hing do punsi mayam sing ro thadu ga miang gi dam ta khathok kar ma pu roi ba ira bot ki dam ta ma punsi ku pa long gi ba gi wari si masu manipuri khunai na lamjan bi ira bo ning sing ba da yahon ningi hai ba loina na ma ki tongan ba wa ka to oi ba ka na pi jing gi phidam do adu madam thang gi ha ma de ko